Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Kangpokpida makha taba thohaningdaba thodok thoktanaba DC Kangpokpi Mahesh Chaudhary na Jackson tharang lokhatkre Manipur da thokliba tha kun fazilaklaba irang asiga mari lenana Kangpokpi district magistrate Mahesh Chaudhary na cherol ama thadorakre cherol aduna hai hauji mahaki jurisdiction asida koliba jaga singda thokraba pamdaba thodok kaya asigi matangda Mari lenaba government authorities singna irang sing asi karidagi tholakhibano amadi athuba matamda mari makong thidokuna administrative response athuba matamda pinaba honanabagi matangda hena khumang chausinaba district asigi mari leinariba Kangpokpi Champhai Saitu Gamfa John Cycle amadi Lutin gi sub magistrate singna masa gi office ta station tawduna leiraga pamdaba thodok thoklak kadabadagi section tharang lokhatuna sem saduna leigadabani hari loinana karigumba sub magistrate sing asina lift lauge haiba tarabadi district magistrate Kangpokpida mangjawna Yaoba laugadabani hari hariba sub magistrate sing asina magi jurisdiction makhada tariba local residents sing asi ngak senaba thodang kaya lokhatuna makhoina government na piriba power sing asi kanglon chumna sizinaduna pamdaba thodok sing thoktanaba honagadabani haina su cherol aduna makha tari kotuna January 5 faubada chathagadaba total shutdown mahosagi punsida chauna akaiba pire Kuki militant sing na mamang chahi 2024 gi December kunga mari dagi numit mangani chumna Imphal East gi Thamna Pokpi maningda uyok chingthak yauna tongan mafam singi mitay khul Thamna Pokpi Yengang Pokpi Sanchi Khongbal Sana sabi sa bungkok kunaw na chingba mafam sing dalep na boma masung Nongmei kapsinduna landarak pada miyoy mari aso apan nang kibaga loy na BSF amasung CRPF na uyok chingi area domination tawduna laisin kibagi mayokta kotuna Anauba chahi 2025 hauba numitagi hauna National Highway number 2 Imphal Dimapur lambida matam kaktaba blockade ki Khongjang changsilakpadagi Imphal tamna pochai pusilakpa truck chamaga kuntra humdoi henbagi driver amadi handyman sing amasung passenger puba gari taragi miyoy sing senapati gi ul marakta yarek tuna lairi yarek liba sing asigi manungda Imphal da pochai sing Thadaram laba matungda Dimapur tamna chatkigadaba ahangba truck chamarom su Sekmai police station manakta lekli Senapati da panuna lairakli bagari singi manungda miyamgi chana thaknaba sena inaba polam amadi yum kai sabagi polam sing yauri gari sing aduna mahusagum Imphal tamna thawjilakpada Kangpokpida Committee on Travel Unity Kotuna highway thingjilakpadagi changsilakpa ngamdana panduna lairakhibani ningthamthagi matamda yamlaba truck amasung passenger gari singi miyoy singna lamkhangda panduna lairakliba asigi matangda All Manipur Road Transport Drivers and Motor Workers Union Highway number 2 gi in charge maibam inaw na paumi singda phongdorakpada blockade chathariba kangbuna highway thingjinba natana atay atopa Khongjang changsilhalningi masida natana Manipur da lairiba furuf pumna maki nongmagi changdraba yadraba polam sing pusilakpada driver singda ngaihak laitana apanba pibasi tawbiganu haina appeal tawrakli loinana kotuna highway asida chatharakliba lambi thingjinbagi Khongjang asi nataba atopa Khongjang ama chathahanningi hojik inglaba ningtham thagi matam asida gari handyman amasung driver singda khudong chadaba mayoknahaliba thawong asi tawhaningde hairakli